ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯉꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯋꯤꯇꯔꯒ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯇꯣ ꯍꯦꯛ ꯇꯧꯕ ꯀꯥꯟꯗ ꯐꯦꯁꯕꯨꯛꯀꯤꯅꯤꯀꯣ ꯐꯦꯁꯕꯨꯛꯇ ꯅꯠꯇꯦ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯅꯠꯇꯦ ꯍꯥꯏꯗꯨ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯇꯁꯨ ꯍꯦꯛ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯑꯋꯥꯔ ꯃꯥꯏꯟ ꯍꯥꯏꯕ ꯁꯤꯒꯤ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯦꯕ ꯃꯣꯏꯅ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯗꯒꯤꯀꯣ ꯇ꯭ꯋꯤꯠ ꯇꯧꯊꯣꯔꯛꯑꯝꯃꯤꯅꯦ ꯃꯣꯏꯅ ꯃꯃꯥꯡꯗꯁꯨ NFL ꯍꯦꯛ ꯇꯧꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯒꯁꯦ ꯍꯦꯛ ꯇꯧꯕ ꯌꯥꯏꯕ ꯅꯣꯏꯅ ꯑꯗꯨꯗꯥꯅ ꯐꯅꯌꯥꯝ ꯇꯧꯔꯒꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯇ꯭ꯋꯤꯇꯔꯒꯤ ꯑꯁꯣꯏꯕꯅꯤ ꯐꯦꯁꯕꯨꯛ ꯃꯁꯥꯃꯛꯁꯨ ꯍꯦꯛ ꯇꯧꯔꯁꯨ ꯄꯥꯁꯋꯥꯔꯗ ꯀꯩꯀꯥ ꯁꯦꯝꯗꯣꯛꯄ ꯅꯠꯇꯦ ꯐꯦꯁꯕꯨꯛ ꯃꯁꯥꯃꯛꯁꯨ ꯇ꯭ꯋꯤꯇꯔꯗ ꯁꯦꯝꯕ ꯌꯥꯏꯕ ꯍꯦꯛ ꯇꯧꯕ ꯃꯤꯗꯨꯅ ꯇ꯭ꯋꯤꯠ ꯄꯨꯇꯧ ꯇꯧꯔꯦꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯦꯁꯕꯨꯛꯅ ꯑꯃꯨꯛ ꯇ꯭ꯋꯤꯇꯔꯁꯦ ꯃꯣꯏ ꯇ꯭ꯋꯤꯠꯇ ꯑꯃꯨꯛ ꯀꯛꯊꯠꯄꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤ ꯑꯋꯥꯔ ꯃꯥꯏꯟ ꯍꯥꯏꯕ ꯀꯝꯄꯅꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯒ꯭ꯔꯨꯞꯇꯨꯅ ꯊꯥꯗꯣꯔꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯍꯥꯏꯁꯦ ꯅꯣꯏ ꯑꯦꯀꯥꯎꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯧꯒꯦꯗꯤ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯖ ꯑꯣꯏꯅ ꯇꯧꯁꯤꯜꯂꯝꯃꯤꯁꯦ ꯑꯗꯣ ꯁꯤ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯁꯦ ꯈꯪꯉꯤꯅ ꯁꯤꯁꯦ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗꯒꯤ even Facebook hackable but at least the security better than Twitter ꯐꯦꯁꯕꯨꯛꯇꯤ ꯍꯦꯛ ꯇꯧꯕꯗꯤ ꯂꯨꯏ ꯍꯥꯏꯅꯦꯕ ꯑꯗꯨꯕꯨ ꯇ꯭ꯋꯤꯇꯔꯗꯤ ꯌꯥꯏ ꯍꯥꯏꯁꯦ ꯑꯗꯣ ꯃꯣꯏ ꯁꯤꯗ ꯊꯥꯒꯠꯂꯝꯃꯤꯁꯦ ꯁꯤꯁꯦ ꯇ꯭ꯋꯤꯇꯔꯒꯤꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯃꯨꯛ ꯍꯦꯛ ꯑꯃꯨꯛ ꯇꯧ ꯑꯃꯨꯛ ꯇ꯭ꯋꯤꯠ ꯑꯃꯨꯛ ꯊꯥꯒꯠ ꯑꯃꯨꯛ ꯐꯦꯁꯕꯨꯛꯅ ꯑꯃꯨꯛ ꯀꯛꯊꯠ ꯁꯨꯝ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯇ꯭ꯋꯤꯇꯔꯅꯁꯨ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯃꯣꯏꯒꯤ ꯇ꯭ꯋꯤꯇꯔꯅꯁꯨ ꯀꯟꯐꯥꯔꯝ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯣ ꯍꯦꯛ ꯇꯧꯔꯨꯔꯦꯅꯀꯣ ꯍꯣꯏ ꯔꯤꯁꯇꯣꯔꯕꯨꯗꯤ ꯇꯧꯔꯦ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯧꯔꯨꯔꯦꯅ ꯍꯥꯏꯔꯦꯕ ꯐꯦꯁꯕꯨꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯕꯒꯨꯝꯕꯅꯦꯕ ꯍꯣꯏ ꯃꯣꯏꯅ ꯇ꯭ꯋꯤꯇꯔꯅ ꯂꯣꯛꯄꯨꯗꯤ ꯇꯧꯔꯦꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯑꯗꯨꯏꯁꯨ ꯌꯦꯡꯉꯣ ꯁꯦꯀ꯭ꯌꯨꯔ ꯔꯤꯁꯇꯣꯔ ꯍꯦꯀꯔ ꯃꯦꯅꯦꯖ ꯍꯦꯛ ꯐꯦꯁꯕꯨꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯕꯨꯛꯇ ꯍꯦꯛ ꯇꯧꯔꯝꯃꯦꯕ ꯐꯦꯁꯕꯨꯛ ꯃꯁꯥꯅꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯁꯤꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯕꯨꯛꯇ ꯑꯗꯨꯅ ꯃꯣꯏꯁꯨ OTP ꯑꯗꯨ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯂꯣꯏ ꯊꯝꯃꯝꯒꯅꯤ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯁꯦ ꯉꯛꯇ꯭ꯔꯣ ꯑꯗ ꯁꯤ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯀꯩꯗꯧꯕꯩ ꯍꯦꯛ ꯇꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯁꯦ ꯐꯦꯁꯕꯨꯛ ꯃꯁꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯁꯤ ꯍꯥꯞꯆꯤꯜꯂꯤꯕ ꯃꯤꯅ ꯑꯗ ꯁꯤꯁꯦ ꯍꯦꯛ ꯇꯧꯔꯕꯅꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯕꯨꯗꯤ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯃꯣꯏ ꯑꯗꯨ ꯍꯦꯛ ꯇꯧ ꯉꯝꯃꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯤꯗ ꯍꯥꯏꯔꯝꯃꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯉꯝꯃꯦꯗꯣ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯤꯜꯂꯝꯃꯤꯅꯦꯕ ꯑꯗꯣ ꯐꯦꯁꯕꯨꯛ ꯃꯁꯥꯃꯛꯅꯕꯨꯛꯇ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦꯀꯣ ꯃꯣꯏꯒꯤ ꯇ꯭ꯋꯤꯇꯔꯗ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯣ ꯗꯤꯇꯦꯜꯁꯄꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯦꯛ ꯇꯧꯕꯁꯦ ꯌꯥꯔꯗ꯭ꯔꯣ ꯁꯤꯗꯤ ꯅꯣꯛꯅꯤꯡꯉꯗ꯭ꯔꯣ ꯑꯗꯣ ꯈꯪꯗꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅ several Facebook Twitter were hijacked this evening and the group is the ESPN social media account hack ꯇꯧꯈꯤꯕꯗꯨꯅꯦꯕ ꯃꯃꯥꯡꯗꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯟꯖꯔ ꯕꯨꯛꯇꯅꯦ ꯇ꯭ꯋꯤꯇꯔ ꯃꯦꯁꯦꯟꯖꯔ ꯑꯦꯀꯥꯎꯟꯗꯁꯨꯀꯣ ꯍꯣꯏ ꯆꯞ ꯃꯥꯟꯅꯩꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯔꯕꯅꯦ ꯌꯦꯡꯉꯣ ꯍꯣꯏ ꯁꯤꯕꯨꯗꯤ ꯀꯩꯅꯣ ꯃꯣꯏ ꯁꯤꯗ ꯍꯥꯏꯁꯤꯅ ꯐꯦꯁꯕꯨꯛꯀꯤ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯦꯁꯦꯟꯖꯔ ꯑꯦꯀꯥꯎꯟꯅꯦꯕꯀꯣ ꯃꯣꯏꯅ ꯍꯦꯛ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ to be clear what our mind claim in this post is a little misleading ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯅꯀꯣ Facebook is not being hacked here and it doesn't appear that Twitter is either tweet seems to have been sent by third party service or third party service 나 ꯇꯧꯕꯅꯦꯕꯨꯗꯤ ꯍꯥꯏꯔꯤꯀꯣ ꯑꯣ ꯋꯥꯔꯤꯔꯦ ꯈꯪꯗꯦ ꯑꯗꯣ ꯍꯦꯛꯄꯨꯗꯤ ꯇꯧꯔꯦꯗꯅꯀꯣ ꯊꯥꯔꯠ ꯄꯥꯔꯇꯤꯗꯩ
ꯑꯦꯞ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯅꯣꯛꯅꯤꯡꯉꯗ꯭ꯔꯣ ꯁꯤꯗ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟ